Arambai News Guwahati da Mithilongi Paul Tawiri Singbu Yen Handu Muktada Chingangbam Susidrani na Kurumjari. Hosing a Sigi Samlapa Mariba Pausing Lowira say. Handaka Pangtu Kiba Lebaga Sigi President Kanbagi Mikalda NDN Sogatpa Murmuda Cross Vote Taukiba Assam Congress ki MLA Taruki Ming Assam Congress President Bhupen Borana Congress ki High Commanda Ngarang Pishin Krabagi Matung Ngasi Amagasu Hengalakre. Punna Taret Sukre, Adubu Hosik Powda AICC gi Maiki Digidi, MLA Singa Sigi Ming Mayamda Lau Tok Tree. MLA Singi Marakta Rana Goswami gi Ming Kanna Panarakli. Nakalambaromda CM Himanta Biswa Sarmana Congress ki Cross Vote Taukiba MLA Singa Dugi Listi Mangondagi Logodavani Harakre. Guwahati Sargi Ulubari da Police na Operation Changsinduna Sasinaba International Call Center ama Phagat Pangam Kray. Upasna Complex the Leba Call Center Asidagi Haukiba Tha Tarugasida International Call Kaya Tauki. Awang Nupog India amadi Southeast Asia gi oina Guwahati na Sanathong Oiba Maramna Guwahati da Asigumba Sasinaba International Call Center Kaya ama Leiramgani Habagi Chingnaba Kanna Leirakle. Asamda jihadi gi mathakta police ki operation kangkhalakle pung nifu nipan gi manungda jihadi tara phagat pangamkhre masigi manungda barpeta dagi taruk yauri barpeta tanatana bongaigao morigao amadi golpara na chingba mafam kaya dagi JMB amadi al qaeda na chingbagi jihadi kaya yauri Morigao gi madrasa amadagi jihadi amasu phakibaga loidana mafam asimaki sarusala girls madrasa dasu operation chathaduna jingnaba oza nipan phagat pangamkhre loidana Bengaluru dagi su Assam dagi chatkiba jihadi ama phagatki Mairabari madrasa sil tawshinkhre pharba miyosing asida changnaina jihadi dagi sel lai habisi chapchana khangbangamki Assam dagi handak jihadi phakibasingi matang da palladuna mamang da su oja ama madrasa dagi jihadi ga marilinam rambagi damak phakibagi pau leikrabane tungda lengaki madrasa sing thingjinki adubu dharmagi oiba madrasa sing hauzik mafam da chathari maragasida lanai madrasa singi mathakta su midyeng thamdaba yadabagi wafam ama ngasi CM Himanta Biswa Sarmana ingit pirakre Guwahati Medical College Hospital dagi angang huralaga yonbi nupi ani phagat pangamkhre ahalorabi nupi amagi attendant oina laklaga GMCH da angang huranabagi lumduna leiramkhi angang unabi nupi amagi macha lupalising mangada yon gadabagi thorang tawramkhi hairiba nupi asigi mapuroiba Bihar da thabak tawi su hairi nupi ani asi ngarang numidang phagat khibane police na nupi ani asigi mari makhong tikat pahokre Ngasidagi England gi Birmingham da Commonwealth Games hokre nifu marirak suba nimit tara taruk ni chupna chathagadaba amadi leibak humbudrani thoina saruk yariba Alexander Stadium da pangthukiba opening ceremony da India gi oina Olympic medal ani lawkrabi PV Sindhuna flag bearer oikhi panbayai Neeraj Chopra na flag bearer oirambagi wafam leirambani adubu mahak sokpadagi games asida saruk yakhidabadagi PV Sindhuna flag bearer oikhibane Commonwealth Games asida punna event chaniga marfuni event tara mangada India gi sanaroi chaniga tara mangagi teamna saruk yari Assam gi sanaroi taret habdi Lovelina Borgohai Siv Thapa Hima Das Poppy Hazarika Tanya Chaudhary Nen Mani Saikia madi Mridul Borgohai na saruk yabuga loinana Pranamika Borana boxing coach oina saruk yari Panbayai Manipur dagi su sanaroi taret handaki games asida saruk yari bane sanaroi singadudi Nilkanta Sharma Susila Chanu Mirabai Chanu Susila Likmabam Bindya Rani Y Rohit amadi L Ronaldo ne ISC gi 12 examination da Assam dagi nupamacha anina All India gi rank ani phanglakre Indian School Certificate Examination na class 12 ki result kaloina na ISC topper singi list lauthoke Assam dagi Dhruva Himat Singh ka amadi Putkart Agarwal na punna All India second rank phangminaki makhoi animak science stream gini chada marfutara mapan dasmik manga phanglaki
Dhruva Himat Singh Kana Gurukul Sanskrit Guwahati dagine aduga Putkars Agarwal na Assam Valley School Sonitpur dagine. Nagalamramda CBSE amade atai board singi result thengna haidokpa maramna Guwahati da lariba college kayana makogi admission test tangkak naina handak pangthokpa tari. Ngasi Nepal Pragya Pratishthan Kamladi Kathmandu the Pangthukiba Taranithoi Suba Asian Conference Dalit Saitigi Thoramda Nepal gi Hanagi MP Rishi Babu Pariyar Dalit Saitya Academy India gi National Secretary Yumna Mahindra Kumar Amadi Unified Dalits Right Forum Nepal gi Hanagi President Lakshman Bardewa Amadi Thailand gi Coordinator Pipa Buyon Golmaina Daisa Famkiba Asigi Thormasida Manipur dagi All Manipur Panchayat Parisad ki President Muhammad Abdul Latif International Awardee SK Apanba Social Activist Irom Ongbi Latana Chingba Manipur dagi Saknaraba Miyoi Kyana Su Sarukyaki Thormasida Resource Person Oina SK Apanbana Present Dalit Programs in India, Nepal and abroad haiba hiramasida che pathoki haina Dalit Sahitya Academy Manipur gi Secretary BK Mangangna thadorokpa cherol amana phongdorakle. Myanmar lamdamda khundariba Maitai Bamon apunbagi Loop Myanmar Maitai Development Association MMDA gi chahi ama mapung pharakpagi mifam asi pangthokre. Thoramasida athoiba mithunglen oina India gi Embassy Mandle gi mihut oina T Binod amadi P Amos Sarukyaki. Mithunglen T Binod na phongdokhibada Maitai Bamon singi apunba khongthang asi yamnamak phai mateng panghaningba lerabasu mateng pangjage haike. Mithunglen anina seloina lupalising humbudra tengbang piramke. Mamang chehi habadi Englishing ini kunma thoigi COVID ki ahumsuba web ki matamda Maitai Bamon singi damak marilena bakayana mateng pangbirak pagidamak MMDA na su thagatpa phongdorake. Lamdamasida Maitai Bamon singi anayek kamari leina khudong chadaba kaya mayoknaba maramna MMDA na ambulance gari ama leibagi warepsu laukre. Ngasi Manipur Assembly the state asigi miyam gi kanagadaba wafum kayagi matangda marilinaba minister singna marik chumna sengdokhibaga loinana thajaba kaya su pikre. DM University gi makhada lariba college singi oza singi service protection loinana oza singna taliba demand sing lengakna pigani haina ngasi education minister TH Basanta Kumar na phongdokhe. Manipur gi Chingi district singi oina ahanba medical college oigadoriba Churachandpur Medical College asigi class handak chaliba chahi asidagi hauba ngamnanaba kanna hotnari hainasu health minister Dr. Sapam Ranjan na phongdokhe. Nagalamaromda matam sangna loishinba ngamdaduna leraklaba dolai thabi left and right canal chaliba chahi asigi December tha fawbagi manungda mapung fana loishinduna miyamda kanaba Piragani haina Water Resource Minister Awangbu Newmaina su phongdokhi. Ngasi Manipur gi CMN Birenna chamago humpu manga centimeter category da silver medal phanglakhibi Solimla Zazo amadi chamago humpu centimeter category da mari suba position laurakhibi Solan Zazo bu taramna okhibaga loidana ikai khumnaba utkre. Makhoi ani asi Asian Bodybuilding Championship ta handakta India gi mahut senduna saruk yarubane. Hauzik Chathariba Assembly Mifamasida State Asigi Language Commission Ama Lingnanabagi Wafam Puthok Laduna MLA Singna Khanaduna Warip Logadabani Haina Manipurgi Mahiroi Lup Taruk Habdi MSU AMS Desam MSF Suk Amadi KSA gi Thomi Singna Ngasi Kwakaithil Tidim Lampaki Mayok Nabada Human Chain Semduna Demand Taukre. Loinana Charter of Demand Mangagi Manungda Translation Committee Lingba Manipuri gi Reference Book Phanghanba Haibana Chingba Wakat Singh Thabakta Onthok Pigadabani Hainasu Phongdokhi. India gi anova President Draupadi Murmu gi mathakta Congress luchingba Adhiranjan Chaudhary na phajadaba wahi wata kya sinakhibagi mayokta BJYM Manipur gi M Baris na luchingba party gi miyoi singna ngasi ayuk Congress Bhawan mamang amadi Kaisampat Junction da Sonia Gandhi amadi Adhiranjan Chaudhary gi mitam sing mai thakre.
Jiribam District Police na Hyderabad City Police tagi mihat pagi case amaga mari lenana maraleraba mioi ama Jiribam da lotuna leire haibagi akhanaba paw ama pirakibaga loyana Hyderabad ki police team ama Jiribam tamna khongsa lakle haibagi paw piraki Jiribam Police na haiba mioi asi identification amadi verification gi damak lokhatlakibaga loyana Hyderabad Police na mioi asi maraleraba makoina phaba lakliba misak aduni haiba khanglabagi matung mahakpu ngasi phakre Jiribam Police ki SI Suraj ASI Suraj SI Umanan SI Suraj amadi OC Deven Kishore gi lamjing makhada maraleraba mioi asi koithi thiduna puthorak pangam khibane Priyojit Nam Sudra Gauba Chahi Kunma Thoi Suraba mioi asi Latingkhal Jiribam dagine Transit Remand Loraba Matung Maraleraba mioi asi Hyderabad ta pukhragane Haukiba pung kun mariasada awang nopagi state singi manungda Assam da COVID ki anoba case chaniga marfutara taret pangki Mizoram da chamaga nipumanga Arunachal da marfumanga Manipur da humbudra taret mioi ama laikide aduga punbagi oina India da haukiba pung kun mariasada COVID ki anoba case lising kun pangki mioi nipumarina COVID namaram oiduna laikide India ki puwari da ahan boina Chess Olympiad Tamil Nadu da ngasidagi haukre machu sanglaba opening ceremony da Stalin Rahman amadi Rajnikant na chingba na yumthak amagi makhada chess wizard singdagi horaga celebrity kyana su saruk yake nipu mari suba Chess Olympiad asi Prime Minister Narendra Modi na ngasi haudoke Thabak pigani habagi wathokta lupa crore kayagal konana West Bengal gi Minister Partha Chatterjee phajin khrabagi numit taruk ni matung ngasidi Mamta Banerjee amadi Trinamool Congress chenba yaraktre Mamta Partha Chatterjee bu Minister phamdagi lokthokibata natana party gi General Secretary amadi party dagi su lokthokre tasengnasu party gi case asi Trinamool amdi Mamta gi oina yamnamak ikai ningai haibadu oiribane Arpita Banerjee na mahaki mayumdagi phakhiba lupa crore yankai adudi party gi ni hairakhibaga loinana party chenpham leitabata natana Mamta su mai thampham khangkhide Lan maram oiduna Ukraine dagi thorakhiba India gi medical mahairoi India da accommodate tawhannabagi provision leite haina center na mayek sengna hairakre Health and Family Welfare gi Union Minister of State Bharati Power na Makoibu accommodate tawnabagi direct provision amata leite hairakibata natana mapan leibaki foreign medical institutions singdagi halakpa medical mahairoi Indian Medical College sing da accommodate natraga transfer tawbagi su provision leite haire NMC na foreign medical mahairoi India da makoigi waliba internship loishnabagi damak halakpagi ayaba pikre madusu FMGE screening test pass tawgadabane mase India da medicine practice tawnanabagi damak foreign medical qualification paiba Indian mahairoi singi oina yamnamak tangai fadabani su haire Gabon yani suba president amadi Africa gi khwaidigi ina khunba amsung khwaidigi sangna palamba ruler Amor Bongo gi imung amadi machasing France ta senja thumja amadi aingi wangmada maral mathum kaya paisilambagi case mayok narakle Bongo gi macha kunthadagi hele machanupi kharana khwaidigi chawna lalol itik tawri France tamkhugi imungi maral mathum paiduna leiribane Republic of Congo da US peacekeeper ahum handak hatkre madugi manungda Indian peacekeeper anisu yauke anti-UN protest da yamdrabda mioi 18 Congo da sikre UN mission MONUSCO gi mayokta protester sing penakhide UN amadi Congolese security leina hingsagi thong kangkhalakle Iraqi protesters ngasi parliament nikhankre police na tear gas amadi cannon sinabataki Iraqi Shia scholar politician amadi militia luchingba Mursata da
अल सदर की सपोर्टर सिंगना राइवल ब्लॉक तगी प्राइम मिनिस्टर मिरे पुखलकपगी मायोक्ता प्रोटेस्ट तौखे पनबा याय इंग्लिशिंग अनि कुन की मिखलदा अल सदर की अलायंस ना यामनमक चावना माय पाखिबने अदुबो पॉलिटिकल डेडलॉक न मरम ओइदुना लेंगाक पाइबदी ngамखिदे पाकिस्तान द ममांगी मिखल द युमफम ओरगा चेतनब कया हेंगलखले हानगी प्राइम मिनिस्टर इमरान खान ना लेंगा का वरी सानब सी हाइबा यारखितबग लोइनना सेपरेटिस्ट सिंगा वरी सानबदी याय अदुबु हुरानब सिंगदी कैदोंगैद वरी सानरोय हायरखरे नागलमरोम द प्राइम मिनिस्टर शरीफना जुडिशियरी की डबल स्टैंडर्ड की मोंग यानिंगदे हायरखले अदुबु इमरान खान की पाकिस्तान तहरीक ई इंसाफ पीटीआई पार्टी नदी मिखल की मतंग द पीखिबा सुप्रीम कोर्ट की रूलिंग तरामना ओखे नॉर्थ कोरिया ना यूएस का लांथिंगनबगी सेम सादुना लैरे हाइना मई हौबो वंगांग अमा नॉर्थ कोरिया की डिक्टेटर किम जोंग उन नंगसी लाउथोखरे साउथ कोरिया की अनोबा लीडरशिप की मायक्तसु शांति थुगाइदनबा महाकना अकनबा वार्निंग पिरखे पनबयाय चलिबा चही असिदा नॉर्थ कोरिया ना मिसाइल टेस्ट कुंथ्रामाथोय तौखे अरोइबदा असिगी तेंतकपा मरोइबा पाव खरा तोंगानबा कमतापुर स्टेट अमदी एसटी चनबगी दावी तौरदना कोच राजबंशी सिंहना दिल्ली दा प्रोटेस्ट चथखरे अक्रासुना लुचिंगदुना चथखिबा प्रोटेस्ट असिदा कोच राजबंशी सिंहना ट्रेडिशनल जगोई इशैगा लोइनना प्रोटेस्ट तौखे हौखिबा नुमित कुंतरेत नि असिदा हाबदी ngarang फावबदा असम दा जापानीज एन्सेफलाइटिस की केस चनीगा मरफु मंगा फंखरे लोकताक डेवलपमेंट अथॉरिटी दा लोकताक पातगी फ्लोटिंग हट सिंग लोकथोखिनबगी ऑर्डर अदु हंदोकपिनबा हाइजरक्ले मेघालय की सीएम कॉनरेड संगमाना स्टेट असिगी सनरोय चनीगा कुंथ्रामाथोइदा पुन्ना लुपा लाख मरफुमाथोइगी केस अवार्ड पीखरे मसिदा ओलंपिक डिसिप्लिन की ओइना सानरोय हुंबुद्रामरी अदुगा नन ओलंपिक स्पोर्ट्स डिसिप्लिन की ओइना सानरोय चामगा यांखैनि पांदा सेल की मना पीखी यूपी दगी फादुना पुरखिबा मेघालय की बीजेपी की वाइस प्रेसिडेंट बर्नाड मराक की फार्म हाउस दगी पोखाइनबगी मचाक मरल कया अमसु फागतपा ngamkhre मदुगी मनुंगदा गेलेटिन स्टिक कुंथ्रा मंगा अमदी डिटोनेटर चामा याउरी NACNIM रिविल तरामरीना हिंसा की लंबी थादोक्तुना मेन स्ट्रीम द अमुक हलखरे अरुणाचल प्रदेश की लालहौबना चाहतलबा लोंगडिंग डिस्ट्रिक्ट सरेंडर तौखिबा लालहौबसिंगी मनोंगदा NACNIM की रिविल तरामरी तरा याउरी मखोय अयाम्बना सेल डिमांड तौरगा सेल खोंबा मियोइसिंगनी हाइरे असम अरुणाचल मणिपुर अमदी नागालैंड की नागा सिटीजन चाकयाना ngasi one people one destiny haiba pandam da chatkiba naga solidarity walk ta saruk yakhre spice jet ki plane kaya handakta technical malfunction thokibadagi makhoi gi flight sing cheul nipan gi oina yamlabada chada yankhai operate tawnana ba DGCA na spice jet ta khanghankhre मांगजोंना ना वीजा लौदना हाबदी वीजा यावदना नत्रगा वीजा ऑन अराइवल की खुथांगदा इंडियन पासपोर्ट पाइबसिंगना चटपा याबा मालेमगी लेबाक सिंगी मसिंग हुम्फु सुख्रे WHO ना मंकीपॉक्स ना नारिबसिंग असिगी मनुंगदा चादा मरफुतरा निपांदी नुपानी हायरदुना नुपासिंगी रिक्स यामनमक वांगी हायरक्ले नुपासिंग सेक्सुअल थबकता चेक्सिनबा हायरखिबगा लोइनना गे अमदी बाइसेक्सुअल नुपासिंगनसु पार्टनरसिंगा मरी थमनाबा हंथहनबा हायरक्ले हाइटीदा गैंग वसेन मरक्ता हिंसा थोकपदगी यामद्रबदा मियोय चमरीगा हुंबुद्रा सीख्रे हाइना UN ना हायरक्ले हिंसा हेंगलकपदगी कोनु सहर पोर्ट आउ प्रिंस लैबा यूनिवर्सिटी की क्लासिंग सस्पेंड तौख्रे नोंगना मरम ओइदुना मचाक मरलगी सप्लाई यामनमक वाटपदगी टोयोटाना कार पुथोकपा हंथहनख्रे सैमसंग कंपनी असिगी क्वार्टरली प्रॉफिट चादा तरानी थोई हेंगलकली सिंगनरकपा कयाबु थोइदना फ्रांस प्रेसिडेंट मैक्रोना सऊदी प्रिंसपु तरामना ओख्रे UK दा समुद्रगी इसिंगी इमाई ममांगी चही चामदा थोकिबा अदुदगी यामनमक यांगना वांखलकपा उरी उज्बेकिस्तान की तास्केंट फॉरेन मिनिस्टर सिंह सितंबर थादा फमिनगदौरी सांघाई कोऑपरेशन ऑर्गेनाइजेशन SCO दा यारिबसी इंडिया चाइना रशिया अमदी पाकिस्तान ने हरिबा ब्लॉग असिना मालेम की अपुनबा मिसिंगी चादा निफु ओइरिबने
Moscow-na Donetsk Ukraine-gi anisuba khwaidagi chawba power plant khudum challe haina lauthokre. Climate change maram oiraga sadanbasing sibagi masingdagi samu sibagi masingna heli hairi. Amadi Beijing na South China Sea da US Army lairibasi santi da singnarakpani hairakre. Ngasigi na Arambai News Guwahati da Maitilon gi pau sandok jaba matang installation jaba ga loinana tabiribasingbo amkaso hanna khurumjari.